Ngarang ayuk anganbadagi Kuki khutlai paiba singna Koutrukta akanba attack chatharakhraba matung Numidang Matam dasu Senjam Chirang Amasung Khurkhul maningda bom kaya kaptharaktuna akanba attack chatharakre. Press na fangba pau matung ina ngarang numidang pung nipan khara helakpa adu waidagi Kuki khutlai paiba singna Senjam Chirang maning harauthel mulai amadi sansang chingthak romdagi masing yamlava bom kaya Senjam Chirang amadi Khurkhul maning tamna kapsalaktuna attack chathaba horakhibani hairi. Attack adugi paukum oina Senjam Chirang da laiba Taruk Suba Manipur Rifles amadi CRPF ki personnel sing nasu khut handana nomai round khara kapki nakal ani gi marakta khut thoknaba adu ahing nongyai matung fawba chathaki adu makpu nakal ani makta thoidokpa asok apan misi minadi yaukhide hairi Kuki singna chatharakliba ahenba thong kaya asigi matangda akhanana unaba amada apunba Chirang Mairapaibi gi secretary Haikham Ongbi Amravati na TOMTV da hai Senjam Chirangi maning mathak asi CRPF amadi Assam Rifles singna khurak hangdana yomduna leiriba mafam amani lawu singnu tawba lawmi kayana chingkhong fawba changluba yaba mafam natte adubu makhoi leina ahing chuppa chingthaktagi bom leptana kaptharaklaba fawbada CRPF amadi Assam Rifles na yengduna leiriba karigino Kuki khutlai paiba singna chatharakliba ahenba thawong kaya asi makhoi ayaba yawraga tawrabra haiba asi chingnadaba ngamde Maram asina mathau tawba ngamloidaba oiragadi mafam asidagi CRPF amasung Assam Rifles lokthokpikro hainasu mahakna makhatana pendaba fongdokhi Mathakta harauthel gida leiriba sport university gi mathakta leiriba sharpi sig asi leina Assam Rifle 22 sector gi su leina makhoina yaragara natraga makhoi lai ra chingnaba oibi mongda kaptharakli ba lepa leitana ngarang tang kunipan gi nongalamdai phau lepa leitana kaptharakhre ba nongmai sing asi apoi yamna nuai jade aduna yaragadi makoina control tawdraba Kuki gi support tawraga Assam Rifle amadi sharpi combined force tawraga micha parja leiriba sing asi da detect tawduna thadarakpasi yaningde maram aduna makoi leibagi darkar leite mari leinaba sarkar na hairiba Assam Rifle 22 gi mathakta leiriba amadi sharpi f sing ase Lokok yu haiduna Senjam Chirang gi Mairapaibi side gi Semai Kendra gi chingya tamjada leiriba katamban Koutruk amadi de kokpuna maksing asigi mahut sillaga aikoina haijari sarkar gi maigeda